ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯃꯇꯥꯡ ꯊꯝꯖꯒꯦ ꯃ꯭ꯌꯥꯟꯃꯥꯔꯗ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯄꯣꯂꯤꯇꯤꯀꯦꯜ ꯑꯃꯁꯨꯡ ꯃꯤꯂꯤꯇꯔꯤ ꯑꯣꯄꯣꯅꯦꯟꯠꯁꯤꯡ ꯏꯟꯗꯤꯌꯥꯅ ꯋꯥ ꯈꯟꯅꯅꯕ ꯕꯥꯇꯣꯟ ꯊꯥꯈ꯭ꯔꯦ ꯍꯥꯏꯔꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ 90 ꯃꯅꯤꯄꯨꯔꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯃꯤꯄꯥꯏꯅꯤꯡꯉꯥꯏꯅꯤ ꯁꯦꯟꯇꯔꯅ ꯌꯨꯅꯤꯐꯥꯏꯗ ꯀꯃꯥꯟꯗꯒꯤ ꯆꯌꯦꯠꯅꯕ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯅ BSF ꯑꯦꯛꯁ DG ꯄ꯭ꯔꯀꯥꯁ ꯁꯤꯡꯍꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯐꯪꯕ ꯄꯥꯎꯗ ꯌꯥꯏꯔꯤꯄꯣꯛ ꯈꯣꯏꯔꯣꯝꯗ ꯑꯦꯛꯁꯤꯗꯦꯟꯠꯗ ꯁ꯭ꯀꯨꯜ ꯃꯃꯥꯡꯗ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯕ ꯃꯤꯑꯣꯏ 5 ꯑꯃꯗꯤ ꯒꯥꯔꯤ ꯀꯌꯥ ꯁꯛꯇꯤꯃꯥꯟ ꯑꯃꯅ ꯊꯣꯝꯖꯤꯟꯕꯗꯒꯤ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯁꯣꯛꯄꯁꯤꯡ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈ꯭ꯔꯦ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯕ ꯑꯣꯏꯁꯅꯨ ꯃꯤꯁ ꯌꯨꯅꯤꯚꯔꯁ ꯏꯟꯗꯤꯌꯥꯒꯤ ꯀꯁꯇꯝ ꯇꯥꯏꯇꯟ ꯔꯣꯕꯥ ꯅꯥꯎꯔꯦꯝꯅ ꯋꯤꯗ꯭ꯔꯣ ꯇꯧꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯁꯦꯞꯇꯦꯝꯕꯔ 28 ꯀꯨꯀꯤ ꯏꯟꯄꯤꯅ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯀꯨꯀꯤ ꯅꯨꯄꯤꯁꯤꯡꯅ ꯁ꯭ꯀꯨꯜꯗ CRPF ꯊꯝꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯈ꯭ꯔꯦ CRPF ꯊꯝꯕꯒꯤ ꯃꯍꯨꯠꯇ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯣꯏꯅ ꯊꯝꯕꯤꯌꯨ ꯅꯣꯡꯄꯣꯛ ꯁꯦꯛꯃꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ CRPF ꯄꯔꯁꯣꯅꯦꯜꯁꯤꯡ ꯂꯩꯒꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯂꯛꯄ ꯄꯣꯁꯠ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯝꯄꯥꯅ ꯅꯣꯡꯄꯣꯛ ꯁꯦꯛꯃꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ OCꯗ ꯆꯠꯇꯨꯅ ꯍꯪꯂꯨꯕ ꯃꯇꯝꯗ CRPF ꯂꯩꯕꯒꯤ ꯄꯥꯎ ꯑꯃꯠꯇ ꯐꯪꯕ ꯂꯩꯇꯦ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤ ꯃꯁꯤꯅ ꯅꯣꯡꯄꯣꯛ ꯁꯦꯛꯃꯥꯏꯒꯤ ꯃꯤꯌꯥꯝꯗ ꯆꯃꯝꯅꯕ ꯑꯃ ꯄꯣꯛꯍꯜꯂꯦ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯅꯣꯡꯄꯣꯛ ꯁꯦꯛꯃꯥꯏꯗ BSF ꯕꯇꯥꯂꯤꯌꯟ ꯑꯃ ꯂꯩꯗꯨꯅ ꯂꯥꯛꯂꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯍꯦꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯊꯝꯕ ꯇꯥꯔꯒꯁꯨ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯃꯍꯨꯠꯇ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯣꯏꯅ ꯊꯝꯕꯤꯌꯨ ꯍꯥꯏꯅ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯝꯄꯥꯟ ꯑꯃꯗꯤ ꯅꯣꯔꯊ ꯏꯁꯇꯔꯟ ꯁ꯭ꯄꯣꯔꯇꯤꯡ ꯑꯦꯁꯣꯁꯤꯌꯦꯁꯟ NESA ꯅꯣꯡꯄꯣꯛ ꯁꯦꯛꯃꯥꯏꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯌꯨꯝ ꯃꯩ ꯆꯥꯛꯄꯒꯤ ꯊꯧꯗꯣꯛꯇ ꯃꯔꯤꯁꯨꯕ ARꯅ ꯃꯇꯝ ꯆꯥꯅ ꯀꯟꯕ ꯉꯝꯈ꯭ꯔꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯅ ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛ ꯃꯅꯨꯡ ꯆꯟꯕ ꯂꯝꯂꯣꯡꯒꯩꯗ ꯂꯩꯕ ꯊꯣꯏꯕ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯌꯨꯝ ꯃꯩ ꯆꯥꯛꯈ꯭ꯔꯦ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 11:10 ꯂꯣꯝ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯊꯣꯛꯈꯤꯕꯅꯤ ꯃꯩ ꯆꯥꯛꯄꯒꯤ ꯊꯧꯗꯣꯛꯇ ꯃꯐꯝ ꯑꯗꯨꯗ ꯗ꯭ꯌꯨꯇꯤ ꯇꯧꯗꯨꯅ ꯂꯩꯕ ꯃꯔꯤꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯃꯇꯝ ꯆꯥꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕꯗꯒꯤ ꯃꯩ ꯑꯗꯨ ꯀꯟꯕ ꯉꯝꯈꯤꯕꯅꯤ ꯍꯥꯏꯔꯤ ꯃꯩ ꯑꯁꯤ ꯀꯔꯤꯗꯒꯤ ꯍꯧꯔꯛꯄꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯕꯁꯨ ꯁꯣꯔꯠ ꯁꯥꯔꯀ꯭ꯌꯨꯠꯇꯒꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯊꯥꯖꯕꯒ ꯂꯣꯏꯅꯅ ꯊꯣꯏꯕꯅ 4th ꯑꯁꯥꯝ ꯔꯥꯏꯐꯜꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ ꯕꯕꯂꯨ ꯂꯣꯏꯇꯣꯡꯕꯝꯒꯤ ꯌꯨꯝꯗ ꯃꯩꯇꯩ ꯂꯤꯄꯨꯟꯒꯤ ꯊꯧꯃꯤꯁꯤꯡ ꯆꯠꯇꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯎꯅꯗꯨꯅ ꯆꯦꯛꯁꯤꯟ ꯋꯥ ꯊꯝꯈ꯭ꯔꯦ